Sendoi Chaona Pigani HAIDUNA investor listing manga henbada Namthak TOUDUNA YAMLABA SENFAM MATHAKTA Enforcement Directorate na Birla Emporiums ki Director Yumnam Irawanta Singh amadi atai mioi kharagi MATHAKTA supplementary prosecution complaint file TOURAKHRE haire pawasina makha taraduna hai Birla Emporiums amadi ira finance na mari lainaba authority ki ayaba yauduna investment scheme salaiduna Sendoi Chaona Pigani HAIDUNA YAMLABA SENFAM kaya khomgatki investor listing manga henbada Namthak TOUDUNA lupa crore sani ga yangkai hena matkibagi complaint file TOURAKHRE haire Birla Emporiums ki Director Yumnam Irawanta ki MATHAKTA toan ba mioi kaya na Manipur lenga ki CID crime branch ta wakat kaya pukhalakpasu laikre haire wakat sing asida yumfam oraga enforcement directorate na case ama lakatuna Birla Emporiums amadi ira finance ki MATHAKTA thijinduna lakibani haire